ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯩ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯥꯔꯗꯦꯟ ꯑꯃꯅꯤꯀꯣ ꯅꯍꯥꯟ ꯑꯩꯅ ꯎꯠꯈꯤꯕꯗꯨꯅ ꯃꯆꯥꯅꯤ ꯁꯤꯅ ꯑꯆꯧꯕꯅꯤ ꯒꯥꯔꯗꯦꯟ 4-5 ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐ꯭ꯂꯥꯋꯔ ꯁꯣ ꯇꯧꯔꯤ ꯑꯗꯒꯤ ꯀ꯭ꯋꯥꯇꯔꯗꯒꯤ ꯂꯩ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯁꯟꯁꯨ ꯇꯧꯔꯤ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯇꯧꯒꯗꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯗꯤ ꯂꯩꯁꯦ ꯑꯌꯨꯛ ꯌꯦꯡꯕꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯗꯅ ꯁꯨꯝ ꯀꯥꯞꯆꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤꯁꯨ ꯂꯥꯏꯠ ꯊꯥꯜꯂꯒ ꯎꯠꯄꯗꯣ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯑꯩ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ
you.